ngasi akoi kokomi gi nioi taren na saba delegation ama koi New Delhi da Ministry of Home Affairs ki team amaga koi Manipur da oiliba chahi ani hela ba dungloba crisis asigi matangda pung ani khare hena koi wari sanakre hariba mifam asida mifam asi koi numit yung matung pung tara nitwega minit tara mga mu chatpada idigi hobudna nungthin gi pung ani ga minit kun mga ani makai bo gi swai bo ba ko tara da pung ani mu ki chamda mifam asi pangthuki hariba mifam asi da koi tohan ba issue sing mapung maina koi megi tang hom hokiba megi tang hom da lokiba Manipur miyam gi du laba People's Convention da lokiba resolution sing adu da yumpham oiba warep sing adu yam kupna nainaki khana minaki ado haiba masigi warep sing asi Manipur gi miyam na masing yam laba Manipur gi miyam na mandate piraga lokiba warep ama oibana marum oirakanda masi koi officially koi India government gi highest level da ukhallaga koi warep sing asi koi ukhanna na bagi adu laba koi gi maikai degi wafam sing tamjarami ado haiba pot sing asi meeting adu da adu gi chorapa idea sing adu mai koi lomin dakre ani subada koi goal tabi gi hendak thoi ba ngai taba issue asigi matang da su koi gi maikai degi Manipur gi miyam da fauriba pen daba ngai taba amadi madugi sentiment sing adu koi chap chana thamjaki bo loina Manipur miyam na huzik taliba pen daba gi demand sing adu chap chana koi thamjaki thamjakra matung da hai bo wafam sing adu ministry gi official sing gi side gi makoina wafam sing adu note tausin baga loina na adugi chana ba madugi lokhat pham thokpa government gi maikai digi lokhat pham thokpa thabak sing adu lokhat nana ba honaragani haiduna tambiraki ahum subada ekogi koina thamjaki ba agenda si ekogi issue asibu marumena Manipur gi crisis asida chenari ba miyoi sing kanglup sing group sing organization sing gi batangda kupna nainaki hairiba dugi matang duda ekoi kokomi gi maikai degi di people convention da laukiba ware adu yam mayek singna mukan nai koi ningsing duna thamki mapung mana ekoi Manipur crisis ka mari lena ba issue sing asi loisana na buhana bada kokomi gi maikai degi di government of India gi maikai khakta da waina koi unaduna issue sing asi tanaba tingna ba amdi loisana na buhana gani aduga maruina su group singa ekoi chathari ba adung loba wari saba na taga madugi crisis asi gi mari lena na naina bagi mata no la ko ka dadi madu ekoi gi maikai degi madu ekoi mawam ta dai ko sharu yaroi adu masiga meno findiana makoi gi level da tawjagada ba thawni madu le koine yawroi tawbudabu ekoi chin kuki mijo jomi mar maruina micham miyam Manipuri oina leiba pamjaba micham miyam adugi damakta di ekoi soidana ekoi packet pham thoba thabok sing packet na bu honagani tawbudabu adugi mangjona na ekoi anti peace habidi santi purana bu hanabada aye apan pi ba phongna iram horiba adumba element sing asi India government gi maikai degi madu hana control toba amadi contain tawna na hona bi gadabni haibase koi gi maikai degi ramek sing ai koi tamjaki mari suba point tai koi na thamjaram basi narco terrorism amadi koi kulai pai ba group sing gi matang da koi yamna luna basi gi oiba concern sing koi thamjaki maruina Manipur da narco terrorism gi achauba ekoi threat ama leire mapung moina masina maram oira kanda ekoi cross border illegal immigration adigi ekoi gi aduna maram oira kanda widespread Manipur gi chingi saruk sing da illegal opium cultivation lakpa adigi forest encroachment lakpa adigi ekoi law and order gi phibam yam sokchal lakpa haibana chingba wafam sing ase narco terrorism na maram oira ka thol lakpa por naktani aduga madugi opium cultivation sing sidagi phangakpa senpham sing aduna kulai paiba armed group maruena mapandagi changchalakpa foreign armed group leaders singna lead toba adumba group singa se masida choba mapangan hapsanba aduga punamasi dagi hena koida problem leibidi India government ki maikai dagi masi 2008 dagi horaga ngasi bawa makoida peace process ki mingda sign tawsalaga
फाइनेंस सपोर्ट पीबा अमदी लेभम चाबा केम सिंह साधुन लेहननबगी थबक पाइखलपसी गवर्नमेंट ऑफ इंडिया की माइकैदा कोई कोकोमी की माइकैदगी मसी अथुबदा मसी कोई रिव्यू तौबा अमदी मसी नहोना कोई तानरगा कमदोंना मसी हैंडल तौबदगे हैबसे मदि तौब तंगाई फदब लेई हैबसी मैं कोई थमजरमकी मंगा सुबदा कोई तंगाई फदना हुजि हुजि की मणिपुर मियामना इरांग असिना मरम ओइरगा थेंगनरिबा चैथेंसिंग फंगिबा अवाबा मैसासिंग से मसी कोहन नबई दमता कोई माइकैदगी वाफम खरा थममी मदुदी कोई फ्री मूवमेंट की इशू से याम थुना रिजॉल्व तौननबा होनबा फंगनबा अदगिदे कोई लौमी सिंगी मागी राइट टू कल्टिवेशन सामसाई लौदा थबक सुबा याहननबा होनबिबा अद मखोई मांग ताख्रिबा चाही अनि सिना मांग ताख्रिबा सिंग अदुगी मथौ ताबा मतेंग पिबिबा अदुगा अखोगी लाइफम लेन सिंगु ngakpi senbiba amadi mang khraba singi damakta achumba wayel ama athubuda pinanaba honaba loinana अखोई mayum makai kai na chelaga leiba lanjinaga leiba IDP singi resettlement gi issue loina makoi gi huji thengariba kudong chadaba mahi masing tambagi anga laingi kari gi mayam sisu khara masak thongna losen no nona ba khara athubada urgently thabo packet bagi tangai thadu lei madu packet na mona si haiduna aduma thamjaram ki aroi ba point tai koi kokomi gi makai dagi peace purakna na bagi damakta di koi माइकई खुदिमक्ता मोंग खुदिमक्ता कोई कोऑपरेशन पी ननबो होनगनी अदुगा कोई गवर्नमेंट ऑफ इंडिया ना मरी लेनबा मरुना पीस की मायोक द लाइब एलिमेंट सिंग फोंग सिंगना फोंग चैलेंज तौना पीस सुगाइन होनरिबा एलिमेंट सिंग से मसी यारि मखै मसी कोई मतिक चाबा थबक पाइखत बदो मियाम खंगना थबक पाइखत तबे यादबे तंगाई फदब ले मदु पाइखत प ngamba तारगदी सोयदना कोई इरांग सिलुशन न होनबदा चौबा मतेंग ओइगनी हैबा वाफम सिमा थमजरम की अदुगा मसीगी मिफम दो कोई चांगले नम चामिनर मतुंदा नाकल अनिमकी माइकेदेगी कोई मखाताना कोई उनदुना वारी उताई साबा ताना तिंगबा सि चथबा लोनना मणिपुरदा अथुबदा कोई पीस प्रोग्राम न होनबदा कोई पुन्ना थबक तोमिनबगी यानबदुमगा कोई थमिनकी